आकाशवाणी इम्फाल Wahengbam Rajesh na pau pajari ahanbada maroiba pau Churachandpur jilla da kanglub ani gi marakta nauna irang thorpadi mioi ama laikidre kayamana aso apan nangle Election Commission na hari tha ongi manungda sasinaba voter ID gi wathok loisinaba pandamda Aadhaar ga voter ga ID link tawbagi thabak paikhatlagani amasung astronaut Sunita Williams amasung Butch Wilmer ngasi ayuk anganbada prithibida thunglare Churachandpur jilla da kanglub ani gi marakta nauna irang thorpadi mioi ama laikidre mioi kayamana asok apan nangle aikhoi gi Churachandpur paumi Francis Songaten hai laikidra mioi adu Senmet khuldegini asiba asang adu hojik Churachandpur hospital da thamle irang khara nem tharakpadagi ngarang Churachandpur bazar hangki adumainamak amuk hanna irang thorpadi kanglub ani gi marakta asok apan kaya yaukhibani irang tholiba kanglub ani gi marakta iergan paiba mioi sing yaurambadagi irang gi phibam lusilakibani hairi Jilla asida irang laksinaba RAF Assam Rifles yauna Security Force na akanba seksil thorang lokatle Security Force na jilla aduda achak osing akanba mongda check tawagi thabak chathari marak asida jilla asigi Deputy Commissioner yauna Christian Goodwill Council na miyamda shanti oina lebinaba appeal tawri Akaknaba paugi matungina Security Force na Raija sigi ching amasung tampaki mapam singda thihumgi thabak chathaduna lakhiban nongmai sing lokhatnaba honari Manipur Police na lakhiban nongmai sing asi lokhatnaba thihumgi thabak chathakigani hari Manipur Police ki cherolaman hai Security Force na thihumgi thabak chathabada Thawbal jilla gi Nongpok Sengmai Police Station gi manung chanba ari pat tagi magazine yawba 7.62 mm SLR ama anti riot nongmai ama hand grenade ani detonator ama arming ring ama ensas LMG magazine ama nongmai marusing bulletproof jacket t-shirt radio set na singba phagat pangamki Manipur Police na ngarang Imphal West jilla gi Singjamai Police Station gi manung chanba Koncham oil pump mayadagi KCP PWG gi haksin bamioi ama phaba ngamki maungondagi mobile phone ama phangle hari National Highway 37 amasung National Highway 2 da nongmada tangai phadana changba polam sing puba gari sing akanba sexual thoranga loinana posilakli National Highway 37 da gari chani mapan amasung National Highway 2 da gari chahum humpu aswayanga myaudana posilakre hari Assam Rifles na Spear Corps gi makhada senba National Integration Tour gi saruk ama oina Manipur gi nupi kuntra marina haukiban ningthokaba numita Gujarat ki Rajyapal Acharya Devabrata ga unakre Raj Bhavan da unaba aduda Rajyapal na Gujarat singnaba kya ga loinana Rajya adugi semilon amasung infrastructure da ahoma kya purakiba sing adu khanganki Rajyapal na Manipur gi nupi sing aduda organic farming gi matang da lairik ama kusinaki numitarani gi khongset adu Operation Sad Bhavna gi makhada Assam Rifles na tha asigi tarani thoida lamtha kibani haukiba numin mangani asida nupi kanglub asina Gujarat ki mafam kya da satuna lamdam adugi ina khulaba kala sanskriti gi mieng ta ki mioi kanglub asi tha asigi kuni thoida Imphal da halakani Amaromda Assam Rifles na lamlong CSO sing Thawbal gi Mahiroi Loop sing Chandrakhongkhul gi mioi kya ga unaduna wari sanakre Assam Rifles na makoi ga unaduna jati kanglub sing gi marakta lainariba mari hena phagadhanabagi pandamda wafam kya khanaki hari Assam Rifles sinduna None jilla gi Khopumda leiba Don Bosco High School da ngarang rachna iba changdamnaba pangthokre Renewable Energy gi khuthangda lamdam adugi mioi singbu hena shakti piba haiba pandamda pangthokpa changdamnaba aduda mahiroi humbudra hemana saruk yakhi Tabiriba pawasi Akashvani Imphal degine Election Commission na hari mipum kudimaki Aadhaar amasung voter ID athuba matamda link tawnaba thabak paikhat agani Chief Election Commissioner Gyanesh Kumar ga Griha Mantraloy gi Secretary Legislative Vibhag amasung Unique Identification Authority of India UIDAI gi CO ga unarba matungda warep adu laukhibani Serolamada Commission High Article 326 Representation of the People Act 1950 amasung Supreme Court ki rai gi matungina Aadhaar ga ipika samnahan bagi thabak lokhatkani Bharat Sanvidhan gi Article 326 ki matungina Bharat ki nagrik khaktana vote thadabagi hak phangangani amasung Aadhaar kana mioi adugi masak maming khangdokpa ngamgani Mikhalga mari lainaba thabak thoram singda matam kuinedagi thenarakpa singnaba sing mayoknaba Election Commission na thorang kya lokhatnaba sem sare Masigi manungda tha ongi manungda sasinaba voter ID gi wathok loisinba Mikhalga mari lainaba mathok tawgadaba singi training pangthokpa asini
Vote thadaba matamda polling booth singda mi pareng sangna lepa hanthanaba election commission polling booth amamamda voter lisingama chani lehengani hari. Election Commission Ibika Adharga Samnhanaba Lorokpa Warepu BJP Luchingba amasung Hanagi Mukhyamantri Nongthomam Birena Thagatpa Phongdorokli. Social media da Thagalakpa Warol Amada Siri Biren Hai Thaurang asina Mikhalgi Thabak Thauram Chingda Manung Mapan Yauna Uhanba ngambata natana aranba tawba sing thingba ngamlagani manghai Manipurda inkumja lising ani taramapan gi electoral verification program gi matungina sasinaba voter lising humputare chanipan nifu mari voter list gi lokthokki masigi manungda jila amakhaktadigi voter lising kunmari chatru kunthataru lokthokki asengba adhar paiba miyoi singa voter id singa samnhanba haibasi mikhalgi chapchaba niyom pangthopagi maroiba thabakni manghai ain kana chansilapa miyoi sing khangdoknaba amadi asengba voter singi hak ngaktuna thamba sarkar gi record sing hanjin hanjin yengsinba changi. Astronaut Chingtham Williams amachung Buzz Wilmore ngasi ayuk anganbada prithibida thunglare. SpaceX Crew Dragon spacecraft adu ngasi ayuk anganbada Gulf of Mexico da thunglakibane. And splashdown, Crew 9 back on Earth. And SpaceX Freedom, splashdown. Good main release. Copy, splashdown. We see main chutes cut. Nick, Alex, Butch, Sunny, on behalf of SpaceX, welcome home. SpaceX capsule parachute adu Florida gi Tallahassee samudra khongban manakta taki masige loinana thama panhena sunrangda leiruraba astronaut ani prithvi gi lamaida thunglakibani makoi ani ga loinana SpaceX Crew 9 gi NASA gi astronaut Nick Hack amasung Russia gi cosmonaut Alexandra Gorbunov ka loinana thunglakibani Buzz Wilmore amasung Sunita Williams mamang sahi gi June gi International Space Station da leirakibani makoi gi Boeing Starliner spacecraft ta technical gi oiba khudongcha da mayong narapodagi prithvi da halakpa yadana sunrangda numit chani marphu taru leikibani. Maharashtra gi Nagpur sahar thokiba hingsa gi thokdoka mari lenana haujik phawbada miyoi yankhai phare case manga register tawre hari. Nagpur gi police commissioner Dr. Rabindra Singhal na hai ngarang numidang sahar adugi chingnaba mafam singda santi thamnabagi damak police na flag march chatki manghai mafam aduda oirakliba phibam gi matungina curfew komthokani thokdok thokraba matung Nagpur sahar gi zone 13 da Bharatiya Nagrik Suraksha Sanhita gi section 164 gi makhada athingba thamkibani. Kendra gi Youth Affairs amasung Sports Mantri Mansukh Mandaviana Khelo India Para Games lising ani kunmangi mascot logo amasung anthem puthokre. Para Games asi Delhi da thasigi kundagi hauraga kuntare phawba chathagani mahana games asida saruk yagadariba sanori singda yaipa paujel piri. Ngasi phongma pausi singi maroi pausingi dama haujik Devika Chingtham leire Devika. Thagachari Rajesh Yausang kumhaigi chuti oikibana Imphal da phongba pauche amata ngasi su phongnadre. Adum oinamak Senapati da phongba Hills Hornbill Express ta Supreme Court ki Judge Taruki Mihut Kangbu ama Manipur da laktuna tha asigi kunnithoi da relief camp sing da chatuna miyamga unagani haiba pauna ahanba headline tawri. Faibung kunau da Chengum thabagi project hodokre Manipur da Rashtrapati Sasan leirabasu lupa koti lising yankai mathoi chamri humfu humdoi gi rajya gi budget sangsatna ayaba pikre Sasinaba voter ID muthatnaba pandamda election commission na voter ID ga Aadhaar ga samnahanaba thaurang paikhatpagi pauche asida maru oiba pau oina phongli. Tamenglong da phongba Ganfew Mail da Manipur naga journalist singi ahanba mifam Ukrul district headquarter da loisinkre Manipur gi naga district manga gi mihut singna saruk yaki haibasina pauche asigi ahanba headline oiri. Supreme Court na awang nongpok rajya ahumda tha ahumgi manungda delimitation pangthoknaba yathang amasung naha ama thiba khangdabadagi charangnaba phibam leire haiba pauche asida maru oiba pau oina phongli. Rajesh Thagachari Devika aroibada maroiba pau Churachampur jila da Kanglup anigi marakta nauna irang thoropadi miyoi ama leikidre kaya amana asok apan nangle election commission na hari tha ahumgi manungda sasinaba voter ID gi wathok loisinaba pandamda Aadhaar ga voter ID ga link tawbagi thabak paikhatlagani amasung astronaut Sunita Williams amasung Buzz Wilmore ngasi ayu anganbada prithibida thunglare pau lojare